ꯆꯧ ꯅꯪ ꯀꯨꯝꯊꯔꯝꯃꯤ ꯑꯗꯨ ꯃꯣꯏ ꯄꯥꯏ ꯊꯝꯃꯤ ꯐꯥꯎꯕ ꯃꯥꯏꯕꯗꯤ ꯌꯥꯎꯗ꯭ꯔꯤ ꯃꯥꯅꯦꯅꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯁꯥꯏꯒꯨꯗꯁꯨ ꯌꯥꯎꯔꯦ ꯕꯀꯤ ꯌꯥꯎꯔꯦ ꯏꯁꯨꯞ ꯌꯥꯎꯔꯦ ꯃꯣꯏ ꯑꯍꯨꯝ ꯂꯩ ꯌꯥꯎꯔꯤꯁꯦ ꯃꯌꯥꯝ ꯑꯂꯥꯗꯨꯗ ꯇꯧꯕꯤꯌꯨ ꯐꯪꯕ ꯍꯥꯏꯅ ꯍꯧꯖꯤꯛ ꯊꯤꯕ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯦ ꯀꯩꯗꯧꯕꯅꯦ ꯏꯟꯖꯤꯟ ꯉꯪꯉꯛꯇ꯭ꯔꯨꯝ ꯃꯣꯏ ꯃꯤꯅꯦ ꯑꯩꯈꯣꯏ ꯃꯤ ꯑꯍꯨꯝ ꯃꯣꯏ ꯃꯤ ꯃꯔꯤ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯃꯤ ꯑꯍꯨꯝ ꯇꯔꯦꯠ ꯑꯁꯤ ꯌꯥꯔꯦ ꯃꯤ 10 ꯆꯠꯂꯦ ꯍꯥꯏꯕꯁꯦꯇꯔꯦꯠ ꯑꯁꯤ ꯌꯥꯔꯦꯕ ꯏꯁꯨꯞꯈꯣꯏꯁꯨ ꯍꯩꯔꯝꯒꯅꯤꯗ ꯀꯣ 이신 가비 이슈 들어. Sini matai weapon asom mapan tadi kah hena. Sini yang dasar asom matai weapon se. Si yang dasar. Sai ini lupa hong gitu. Sai ini lupa hong gitu. Asal tu mai asal tahu di sini. Asal lagi sorok pak. Asal weapon ngum sih, yang gitu. Tasa ngai gue? Hah? Ngai kau nang susah ni sini. Nang jauh kau jalan. In sih so. Xoay mà vào đây lúc thì cứ xoay cái này cũng mới cái đầu cái ra. Cái ai đâu phải. Hello mấy cho. Rồi cái cùng. Xin ai cái nào. Lấy đu đeo đây bỏ.